पुवारीदा चही तरेट खुंताखिबा अमदे कुमजा इंग्लिसिंग अमगा चनिपान मरिफुतरा माथुगी एंग्लो मणिपुरी वार अदो निंगथौ मचिन मनाव फॉर्म मुनबदगे थोखिबनि हाइबा असे ngasi lengaakpa singna ningsingduna wakhalon manana amato ina lingjen manaduna imalibak kannabu konabyu haina Protection and Preservation Committee Manipur PPCM ki convener Faroijam Nanduwangna phulukre Wafam asinga se PPCM ki lichung makhada lamyan be irabot ningsing thauram observation committee lintok na sinduna Bisnupur da leiba kiyam ningsing sanglen da pangtokpa lamyan be hizat irabot lekidabake hufutara humdoi shuba ningsing thauram da mahakna phulukibane Thauram aduga mari lainana PPCM ki convener Faroijam Nanduwangna hai lamyan be irabona Manipur gi damak honaramba aduna ngasigi Manipur asi leibani Purbanchal Pradesh hemba yaroi haibagi ihauda Taibaki damak MLA oina birot oikibani ngasi mahakna leikidaba numit ke ningsing thauram pangthokliba asigi pandamde ngasigi birolna lamyan be irabona mama lebaki damak khalamba wakhalon amati thauna ihul adu chenba ngamnabani ngasigi lengakpa singna irabot ke fidam amati puwari bu ningsing duna linjal manana imaliba confirm thoi haina mahakna makha takhi Government of India su Manipur thukai ba sei kya ke mangdi chilak paduna Manipur gi mipoi kuding mak long lip Manipur akoi gi ngamkhai kai bi arwai Manipur gi asun chakun thukai bi arwai basi chin da simpa pura ba wafam ma moi bane Kuladip di irang he lobi mi tama pham da doine Manipur gi miyam na khang kai si Mr Kuladip Singh si Manipur irang lo semba lakpanate magi sakti magi power da magi soki nungai ba pham da gi lakhi bani na mana Manipur irang choi lo senbi tokin hona de aduna ngasi bawda Manipur gi irang si lo senaba Kuladip na kari masang oi ba thabak tau Sai tare kunta ki bido machin manau ya tom phom domba angam mathau region manata badagini 1891 da British na Manipur loisan ki bido Anglo Manipur war tawna British na loisan ki bido matusu ningthong macha sing machin region manata bani aduna hojik maru oina maitai singna koi lan mayok na ba lan ngak pa ki thak da leise koi gi MLA minister sing sina region manata badani region manabiyo lan lei se ko bi gano lan ngak pa se koi ki chu thok dang ne ha ba se MLA minister sing da masi ma chu thamoi se chene lebi wai ba wafam jim ma chu masi raport ki legi de bagi koi ningsing thoram pangthok ni mi asida amka chu tamjani Thauram aduga mari lainana linjoki convener ke thoiba maijai hai British loilam lengakna chatharamba myot milei kaya thauna naina thengnabada natana Manipur na India gi fibanunda challaba machong Purbanchal Pradesh semnaba honarakpagi mayukta luchingba asin lepkibani ihau aduga mari lainana lamyan be irabot mirot takhe lamyan be irabot kumja inglisingam chamapan yangkhai mathoi gi September 16 Anggo Chingsangi napom da leiba tangbo haiba mafom da punsi longkhe lamyan ba asina leikidaba numit asibu ningsing tuna ngasigi thauram asi pangtokpani manaba khunai amadi afaba tunglamchat amagi damak honaramba lamyan ba irabot ki wakhalon amadi midyeng ngasigi mirol da ningsing duna amato oina lepminna duna imaleba kannabagi firep lowinaba matam oide haina mahak makha takhi ngasi maksu Manipur ma mache tan thugai na ba honariba amadi illegal oina mapandi changsal lagliba American cookie sing china atamna na Manipur thugai na ba maru oina maitei sig attack tawriba masida India lengang su phong na chawhat bagi maong manba sigumba thoksil thawda ase sigumba loching basina karigumba leiramba targadi mayam punam se tatsin khonjal laga basigi mayok talergadi amadi Manipur khunai gi damakta tunglam chat gi damakta bagna achumba ningtambagi adumba chanti ba khunai mo work amgani wafamdu thamjagi masigi loina nangasi lamyang bi irabo nising thorum observation committee PPCM gi mikni makhada sugum lamyang basida manaba khunai ma tungam chakki damakta asan ba ming ama thamduna manu honarimba singadu ngasi gi miyamna mahaku lamyang ba mi thon piduna achumba khongthang na haibdu ngasi miyamna mabu nising thorum pangthok chari Ngasigi thauram aduda lamyan me hisam irabot ki photo da hikat lekat tamduna ikai khumna putpaga luinana Manipurda hojik thokliba irang asida leikidraba athaubi singi mafam da minute ali 2 minute leptuna ikai khumna utke thauram aduda linjoke ko convener sing Kate Gopenduwang L Siam Kuman amadi White Ticket PPCM gi advisor L Nganbi White Ledik Leima S Memcha amadi M Purnima sina athoiba michunglan sing oina saruk yakhe